ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯉꯥꯡ ꯍꯟ ꯈꯥꯛꯇꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯒꯤꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯎꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯦꯒꯤꯁꯤ ꯀꯔꯝ ꯇꯧꯅ ꯄꯨꯊꯣꯔꯛꯈꯤ ꯀꯔꯝ ꯇꯧꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯦꯒꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯃꯨꯗ꯭ꯔꯗꯒꯤ ꯍꯧꯔꯒ ꯑꯍꯥꯡꯕ ꯆꯤꯡꯗꯣꯜꯗ ꯐꯥꯎꯕꯗ ꯍꯥꯏꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯈꯩ ꯏꯪꯕ ꯃꯐꯝꯗ ꯐꯥꯎꯕꯗ ꯐꯪꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯒꯤ ꯁꯤꯅꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯄꯣꯠꯅꯤ ꯃꯦꯒꯤ ꯆꯥꯕꯁꯤ ꯏꯁꯥꯗ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯅ ꯆꯥꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯅꯗꯦ ꯃꯦꯒꯤ ꯆꯥꯕ ꯂꯦꯞꯇꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯆꯥꯅꯤꯡꯕ ꯄꯣꯛꯂꯛꯄꯅꯦꯕ ꯃꯦꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯃꯦꯒꯤꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯒꯦ ꯍꯥꯏꯕꯕꯨ ꯑꯦꯅꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯅꯨꯗꯜꯁ ꯑꯃ ꯍꯦꯛ ꯎꯠꯂꯨꯕ ꯃꯇꯝꯗ ꯅꯨꯗꯜꯁꯇꯤ ꯃꯦꯒꯤꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯦꯒꯤꯁꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯕꯦꯟ ꯇꯧꯈꯤ ꯃꯌꯥꯝꯁꯤꯗ ꯀꯝꯄꯦꯅꯤꯁꯤꯅ 27,000 ꯇꯣꯟ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ 40 ꯀ꯭ꯔꯣꯔ ꯃꯨꯛꯀꯤ ꯄꯦꯀꯦꯖ ꯊꯨꯒꯥꯏꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯃꯦꯒꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯄ ꯌꯥꯕ ꯏꯂꯤꯃꯦꯟ ꯈꯔ ꯐꯪꯈꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯦꯒꯤꯁꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯣꯟꯕ ꯅꯨꯗꯜ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯅ ꯈꯪꯅꯤꯡꯂꯤꯗꯤ ꯀꯝꯗꯧꯅ ꯃꯦꯒꯤꯁꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯣ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯨꯊꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯂꯣꯏꯅꯅ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯤꯕ ꯑꯅꯧꯕ ꯕ꯭ꯔꯥꯟ ꯅꯨꯗꯜꯁꯤꯡ ꯃꯦꯒꯤꯒ ꯂꯝꯕꯥ ꯄꯥꯅꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯋꯥꯔꯤꯁꯤ ꯈꯪꯂꯕꯗꯤ ꯑꯗꯣꯝꯁꯨ ꯉꯛꯀꯅꯤ 2015ꯒꯤ ꯑꯌꯨꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯗꯤ ꯀꯥꯎꯅꯔꯝꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯗꯅꯦꯕ ꯃꯦꯒꯤꯗ ꯂꯤꯠ ꯑꯃꯗꯤ ꯃꯣꯅꯣꯁꯣꯗꯤꯌꯝ ꯒ꯭ꯂꯨꯇꯥꯃꯦꯠꯀꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯃꯦꯒꯤ ꯃꯊꯪ ꯕꯦꯟ ꯇꯧꯅꯔꯛꯈꯤꯕꯅꯤ ꯌꯨꯝ ꯈꯨꯗꯤꯡꯗ ꯂꯩꯗꯨꯅ ꯆꯥꯅꯔꯝꯕ ꯁ꯭ꯅꯦꯛꯁꯤ ꯀꯝꯗꯧꯅ ꯃꯥꯡꯊꯔꯛꯈꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟꯗꯒꯤ ꯍꯧꯔꯒ ꯆꯥꯎꯔꯕ ꯗꯨꯀꯥꯟꯁꯤꯡꯗ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯦꯒꯤ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯃꯥꯡꯕ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗ ꯅꯦꯁꯅꯦꯜꯅ 3,320 ꯀ꯭ꯔꯣꯔꯒꯤ ꯃꯦꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯧꯕ ꯇꯥꯈꯤ ꯃꯦꯒꯤꯒꯤ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ 75% ꯑꯣꯏꯔꯝꯕꯗꯨꯅ ꯈꯪꯍꯧꯗꯅ 0%ꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯕꯦꯟ ꯇꯧꯗꯨꯅ ꯃꯥꯡꯂꯨꯔꯕ ꯃꯦꯒꯤ ꯉꯁꯤ ꯇꯣꯞ 1ꯗ ꯅꯨꯗꯜꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯀꯃꯥꯏꯅ ꯑꯁꯨꯝꯅ ꯑꯣꯏꯕ ꯉꯝꯂꯤꯕꯅꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯁꯇ ꯑꯃꯨꯛ ꯆꯠꯂ ꯈꯪꯃꯤꯟꯅꯁꯤ ꯃꯦꯒꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯔꯥꯡꯗ ꯊꯣꯛꯂꯛꯄ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅꯗꯤ ꯃꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 140ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯕꯅꯦꯕ 1886ꯇꯅꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯒꯤ ꯖꯨꯂꯤꯌꯁ ꯃꯦꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯋꯔꯛ ꯄ꯭ꯂꯦꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯡꯅ ꯋꯥꯈꯜ ꯑꯃꯁꯨ ꯇꯧꯈꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯄꯨꯛꯁꯨ ꯊꯟꯕ ꯌꯥꯝ ꯊꯨꯅꯁꯨ ꯁꯦꯝꯕ ꯌꯥꯕ ꯆꯥꯛ ꯂꯥꯝꯕꯁꯨ ꯐꯍꯟꯗꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜꯁꯨ ꯑꯣꯏꯕ ꯑꯃ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯥꯗꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯔꯣꯞꯀꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯦꯛꯇꯔꯤꯁꯇ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯊꯕꯛ ꯇꯧꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯉꯝꯅꯗꯦꯕ ꯃꯁꯤꯗꯒꯤꯅꯦꯕ ꯃꯦꯒꯤꯒꯤ ꯋꯥꯔꯤ ꯍꯧꯔꯛꯈꯤꯕꯁꯦ ꯖꯨꯂꯤꯌꯁꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯃꯤꯜꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯦꯒꯤ ꯀꯧꯕ ꯕ꯭ꯔꯥꯟ ꯑꯃ ꯁꯥꯒꯠꯈꯤ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯈꯪꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ 1912ꯇ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯝꯄꯦꯅꯤꯁꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯔꯥꯏꯁꯤꯁꯇ ꯌꯦꯠꯅꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯣꯅꯣꯃꯤꯛ ꯆꯦꯂꯦꯟꯖꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯀꯝꯄꯦꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤ ꯀꯝꯄꯦꯅꯤꯁꯤ ꯄꯨꯛ ꯊꯟꯅꯕꯒꯤꯗꯃꯛꯇ ꯀꯝꯗꯧꯅ ꯆꯥꯎꯈꯠꯍꯟꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯋꯥꯔꯜ ꯋꯥꯔ ꯇꯧꯈꯤ ꯑꯗꯨꯅ ꯌꯨꯔꯣꯞꯀꯤ ꯃꯇꯝ ꯈꯨꯗꯤꯡꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟꯒꯤ ꯏꯃꯨꯡ ꯂꯩꯕꯥꯛ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯁꯣꯏꯗꯅ ꯃꯦꯒꯤꯕꯨ ꯖꯔꯃꯟ ꯀꯝꯄꯅꯤ ꯑꯃꯅ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯍꯨꯔꯥꯟꯂꯅꯥꯒꯤ ꯃꯔꯥꯜꯗꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯝꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗꯅꯦꯕ ꯐꯒꯠꯂꯛꯄꯁꯨ ꯅꯠꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯔꯜ ꯋꯥꯔ 2 ꯂꯥꯛꯈꯤꯕꯁꯦ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯀꯝꯄꯦꯅꯤꯁꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤ ꯇꯥꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯅꯦꯁꯅꯦꯜꯅ ꯃꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕ꯭ꯔꯥꯟꯕꯨ ꯒ꯭ꯔꯣꯠ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯄ꯭ꯔꯗꯛ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯦꯒꯤꯁꯤ ꯎꯕ ꯐꯪꯈꯤꯕꯅꯤ ꯅꯦꯁꯅꯦꯜꯅ ꯈꯟꯈꯤꯕꯅꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯆꯨꯝꯅ ꯊꯥꯗꯔꯕꯗꯤ ꯀꯝꯄꯦꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯡꯅ ꯆꯤꯡꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤ ꯈꯟꯗꯨꯅ 1947ꯗ ꯅꯦꯁꯅꯦꯜꯅ ꯃꯦꯒꯤꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯋꯥꯔꯜ ꯋꯥꯔ 2ꯒꯤ ꯃꯇꯨꯡꯗ ꯖꯄꯥꯟꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯝꯃꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯡ ꯍꯜꯂꯝꯃꯤ ꯐꯤꯚꯝꯁꯤꯗ ꯖꯄꯥꯟꯗꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯁꯥꯕ ꯉꯝꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯂꯣꯏꯅꯅ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕ ꯍꯥꯏꯗꯅ ꯂꯩꯕꯥꯛꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯛ ꯃꯣꯃꯣꯐꯨꯀꯨ ꯑꯟꯗꯣ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯈꯪꯈꯤꯕꯅꯤ ꯃꯍꯥꯛꯅꯁꯨ ꯃꯤꯅꯤꯠ
ani natragana ahumda semba yaba chaba yaba chinjak sembada mai paklamne mahakna semleba chinjak tugi mingna instant noodles kawai mahakna puthorokpa maramna ihan hana 1958 ta malemda ihan hana instant noodles ki mahau si khanghan ki bani Japan da puthokkiba noodles sina malem pumbada sijinaramki noodles ki popularity si Europe khaktana tana mafam khuding makta khangnarakki bani tawriba singsi national nasu kupna yengsilami makhoina khale asimlaba noodles ama semlabadi aduga market ta thoklaklabadi profit phajana leigani haidana khanarami adubu wahangdi karamba market tano masini luri base adumna khalakma matamda India da thadoklasi haidana khanar 1980s ki India matamduda chak hawai tanna panduna leiramlaba adugumba lebak amani instant noodles chabadi lairadana miyamduna noodles haiba wahai si phawbada tadrigi karigi national na India da products si launch tawnaba khalibano Japan da tawbadi kari kai Japan ki instant noodles ki market wanga leijaba taraga su mafam sida koigi nisin hariba brand sina khudum chanduna leiribani adubu national na pambadi competition zero da leiba growth chu thuna leigadaba pambani aduna India da marketing tawbana hena phagani haina su khalame asumna 1983 da Maggi na India da thoglakibani adubu taseng namase mai pakpa ngamgadra haibagi chingnabadi leitaba natte madamaduda India da achapot hairaga samosa pakora adagi kachawri gumba kaya ama leiramiko jijak singsha hauna adum chana duna laklabani aduna Maggi na tawgadabasi miyamna pamna hanba ama changlibani ahan boina Indian singna Maggi ubada ngaknaki kari potno haidra hangaki wakhal wang sagatuna puthoraki adumna fail oiramki ahan boina Maggi na nupi singda target tonarami adusu thabak to kang yam tuna semba yaba chinjak su oigadawbanina thabak hengdanaba honabada semba yaba chinjak oinaba haidra Japan da sizinakhiba strategy adumak neba strategy du fazai haba taragasu Indian society dadi chanaram de India dadi nubi oibisingna masa masagi oina khanade ahanbada koigi masagi amadi imungi hana khalle family da priority pirameba national na munna study tawba matamda nungdang wairamda achapotcha yamna chanai haba khange maruena school chatpa angang singna halakpa matamda chanaba ahawba ikuidana semba yaba pambani samosa gumbadi akoigi amuk matam changidana aduga atoppa chips amadi biscuit gumbasina haksangda soi haidana khanaidana masida opportunity ama oina lauduna national na mama oiba singda focus pi khidri angang singda focus pi ba horakhi masidagi hawkibani national gi magic she makoi gi oiba tagline ama su semki madudi 2-minute noodles haida masigi slogan sina mama oibi singi wakal da su khalamme minute ani da semduna icha su puk thanba yaba aduga mama aikoi su wathaba yaba haida campaign se janabagi damakta Maggi ads ta mama machagi maribu utlamme asumna emotional branding gi matengna Maggi na tapna tawdana mai pakpa horakibani masina suloiba natiko national na market si aduki matik chawe haba su khangi aduna ads kharani yaro Maggi gi mahauda su Indian gi mongda oihenba ma changi haba khangki aduna Maggi masala da desi oiba masala item sing du hapchalame mado chaba matamda aikoina sanaba masala sing du gi mahauga loina yahonna ba honai adumna su adum khangbiramgani market ta noodles panayamna thokpa taraga su mahaudi Maggi na tongan bani tasty oiba maramna angang khaknatana angang khaktana pamna chanaba horkibani school kaba angang oiba taraga su office kaba misak ama oiba taraga su pamdaba amata leina dreba tapna tawdana India pumbana Maggi sandorakibani adu problem ama khak laktuna Maggi gi growth ta apanba amu pirare Chakhalapagi matung ina internet ta mayamna instant noodles ki matang da su educate oiba horkibani loinana Maggi si afaba chinjak nati haina su sandorakba horaki matam si mayamna hakchangi damakta yamna khanarakliba matam do oigadoini ko masina Maggi da aduki matik asokpa madi ohenkre masidagi hawgalaknaba haidana 2005 da su company na genius marketing strategy amakak semki maduda Maggi gi anauba tagline ga loinana advertising to hankibani taste bhi health bhi haidana campaign asidadi company sina Maggi bu tasty snacks ama uhelambadagi healthy oi haidana utkibani masidagi amuk wakal humna rakhibani Maggi si health conscious oijaba miyoi kangbugi marakta su popular oirami makhatana 2008 laki masida Maggi na Indian market ta 25 years subagi celebrate tawba oina khwaidagi memorable oiba
ꯀꯦꯝꯄꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯤ ꯑꯦꯟ ꯃꯦꯔꯤ ꯃꯦꯒꯤ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯇꯣꯉꯥꯜꯂꯤ ꯍꯟꯗꯛꯀꯤ ꯂꯣꯟꯆ ꯈꯨꯇꯧꯁꯤꯗꯤ ꯃꯦꯒꯤꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯕꯒꯤꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟꯁꯤꯗ 30,000 ꯍꯦꯟꯕ ꯃꯤꯑꯣꯏꯅ ꯋꯥꯔꯤ ꯊꯥꯖꯅꯔꯛꯈꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯥꯔꯀꯦꯠꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯕ ꯃꯈꯩ ꯂꯝꯕꯥ ꯄꯥꯅꯅꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯅꯔꯛꯀꯅꯤꯕꯀꯣ ITCꯒꯤ ꯌꯤꯄꯤ ꯅꯨꯗꯜꯁ ꯅꯤꯁꯤꯟꯒꯤ ꯇꯣꯞ ꯔꯥꯃꯤꯟ ꯍꯥꯏꯔꯤꯕ ꯈꯔꯁꯤꯅ ꯏꯟꯗꯤꯌꯥ ꯃꯥꯔꯀꯦꯠꯇ ꯁꯔꯨꯛ ꯌꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯍꯥꯎꯒ ꯂꯣꯏꯅꯅ ꯃꯥꯔꯀꯦꯠꯇ ꯈꯨꯗꯨꯝ ꯆꯟꯅꯕꯁꯨ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯦꯒꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯃꯣꯁꯟꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯅ ꯃꯦꯒꯤꯒ ꯂꯝꯕꯥ ꯄꯥꯕ ꯐꯥꯎ ꯉꯝꯈꯤꯗꯦ ꯃꯦꯒꯤꯒꯤ ꯁ꯭ꯇꯔꯦꯡꯊ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯄ꯭ꯂꯥꯏ ꯆꯦꯟꯁꯤꯅꯤ ꯄ꯭ꯔꯣꯗꯛꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯦꯜ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯃ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯂꯝꯃꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯇꯨ ꯑꯆꯧꯕ ꯁꯤꯇꯤ ꯈꯛꯇꯗ ꯌꯧꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯦꯒꯤꯗꯤ ꯑꯆꯧꯕ ꯑꯄꯤꯛꯄ ꯁꯤꯇꯤ ꯊꯨꯡꯅ ꯆꯥꯏꯊꯣꯛꯇꯨꯅ ꯐꯪꯍꯜꯂꯤ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤ ꯁꯤꯖꯤꯟꯅꯕꯗ 2010ꯗ ꯃꯦꯒꯤꯅ ꯆꯣꯇꯨ ꯃꯦꯒꯤ ꯂꯣꯟꯆꯁꯨ ꯇꯧꯔꯛꯈꯤ ꯃꯁꯤꯅ ꯑꯃꯨꯛ ꯂꯣꯋꯔ ꯏꯟꯀꯝ ꯍꯥꯎꯁꯍꯣꯜꯒꯤ ꯌꯦꯡꯉꯒꯅꯤ ꯂꯨꯄꯥ 5 ꯄꯤꯕ ꯄꯦꯀꯦꯠ ꯂꯣꯟꯆ ꯇꯧꯈꯤ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯂꯩꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯃꯔꯨꯑꯣꯏꯕ ꯂꯣꯋꯔ ꯀ꯭ꯂꯥꯁꯁꯤꯡ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯆꯍꯤꯁꯤꯃꯛꯇꯗ ꯍꯥꯎꯁꯍꯣꯜ ꯄꯦꯅꯤꯇ꯭ꯔꯦꯁꯟ 45ꯗꯒꯤ ꯍꯦꯟꯒꯠꯇꯨꯅ 71% ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯄꯨꯟꯁꯤꯗ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯕꯒꯨꯝꯅ ꯃꯦꯒꯤꯒꯤ ꯖꯔꯅꯤꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏ ꯄꯤꯛꯇ ꯂꯩꯔꯤꯉꯩ 2014ꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯐꯨꯗ ꯁꯦꯐꯇꯤ ꯔꯤꯒꯨꯂꯦꯇꯔꯁꯅ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯛꯈꯤ ꯃꯦꯒꯤꯗ MSG ꯍꯥꯏꯕꯗꯤ ꯃꯣꯅꯣꯁꯣꯗꯤꯌꯝ ग्लूटामेट लीड चांग हेन्नै फंगले हाइदन मतम अदुदा मैगी की पैकेट MSG यावे हाइबदी इखिदे हाइरिबा पाउसी मीडियादा मई संदोकपगुमना संदोकनरखि न्यूज चैनल दा मैगी की मतांगदा वांगंगनाबा हौरखि वहंग कया अमसु हंगनरखि मैगी सी अखोइगी हक्चांगी ओइना फब्रा नत्रगना फत्तब्रा हाइबना चिंग पाउखुम खंगनबगीदमक्ता फूड सेफ्टी एंड स्टैंडर्ड अथॉरिटी ऑफ इंडिया FSSAI ना मैगी की सिंपल अमा टेस्ट तौरमखि अदुगा रिजल्ट तो लाकपा मतमदा का हेना नकनिंगाई ओइखि रिपोर्ट की मतुंग इन्ना लीड्स की चांग से 17.2 पार्ट्स पर मिलियन फंखि तसंगना मैक्सिमम हापा याबा चांग दी 2.5 पार्ट्स पर मिलियन ने लोइनेना MSG की चांग खरसु यावबा थेंगनखि मदु इंग्रेडिएंट यावदी यावदो पोने हाइरिबा एलिमेंट्सिंग सी अंगांगी मेंटल डेवलपमेंट अमदी मियोबगी हक्चांगी दमक्ता यामना फत्तबा अमा ओयेबा लोइनेना मसिदगी हार्ट अमदी किडनी गा मरी लेनाबा लैना होरपसु याय अदुना जून 2015 दा मैगी दा ऑर्डर तोकी मागी मार्केट ता लेबा पैकेट सिंग लौसलु हाइदा मदुगी हेक मथंगी नुमित्ता सेंट्रल गवर्नमेंट ना मैगी की सेल अमदी डिस्ट्रीब्यूट तौबा थिंगलमे लोइनेना कंपनी सिदा लीगल एक्शन लौखटपा ओइना क्रोर कया अमगी फाइन थंगलमखि हाइरिबा वेनसी मैगी की ओइना अचौबा सोक चटकिबा तोंग अमा ओइखि चही क्यादगी तांजरकपा फेमना चिंगबा कया अमा अखोइगी अमुक्ता पुंगांग मांगखि हाइबा तारे मसिना अचौबा दुकान फंबा कया सुक मांगबा यावरिबने मियो खरदी मैगी हौदुना लंबीदा योलगा सेल तानबसु यावरिबने मखोइदी पुमुट मुटले मैगीना बैन तौखिबा मतमदा अतोप्पा ब्रांडसिंग मतम मांगहनबा तौदना ग्रोथ लेहौनबा होनरमे अनौबा ब्रांड नूडल्स कया अमा थोकलगसु मियामनदी मैगी अमुक हन्ना थोकलक्लारोइद्रा हाइदना अमुक हंगनरखि कंपनी सिदी लीगल बैटल कया अमा लांथिंगदुना लेखि इंस्पेक्शन टेस्ट कया अमसु तौबा ताखिबने मयामसे थोक्तुनसु कंपनीना मनिंग हनबा तौखिदि अगस्त 2015 की अरोइबदा हाइबदी बैन तौखिबा इकुइ कुइदना मैगीना मागी मार्केटिंग कैंपेन अमुक होकी हाना तौदुना लाकपगुमना हंदकसु मार्केटिंग स्ट्रेटेजी अमा सेमखिबने मधुदा कैंपेन दुगी मिंगना वी मिस यू टू हाइबनी हाइदना अदुमाइना थोनखि मखोइना खनबदा प्रोफेशनल रोमदा नतबा इमोशन रोमदा चिंगसिलगा अट्रैक्ट तौनबा तौबनी एड्स तुना मियामना मैगीबु यामना मिस तौबा उहल्ले मधुदा अमुक ताकनिंगलिबदी मैगीनासु क्यामुक यामना मयामबु निंगसिंगलि हाइबदुनि मियामनासु यामना नुंगसिखिबा पामनाखिबा अदुना मैगी इज बैक अमदी वी मिस यू टू हायरगा हैशटैग सिजनदुना शेयर तौनखि नवंबर 2015 दा मैगी अमुक खलकले हाइबगी अनाउंसमेंट तौखि हंदक्ति कंपनी ना ऑफलाइन मार्केट ता चटपगी महुत्ता ऑनलाइन मार्केट ता लॉन्च तौनबा खनखि स्नैपडील गा पार्टनरशिप ओइदुना 60,000 पैकेट हाना थागदबनी अंगकपा अमा हाइबा तारगदी लॉन्च तौबगी मिनिट 5 गी मनुंगदा प्रोडक्ट सिंग लोइना सोल्ड आउट ओइखि मधु उबदा मार्केट ता मागी डिमांड लैरे हाइबसे खंगबा ngamखिबनी खंगबा तारगसु कंपनी ने खंगे मधुदी
मखोइगी लोयल कस्टमर सिंग पेन हनबगीदमक्ता हेन्ना होनबा माय पाकनबा सिनबा तंगाई फदी हाबा खंगली मधुगिदमक्ता अहानबदा क्वालिटी स्टैंडर्ड स्ट्रॉन्ग ओहेनखी सुप्रीम कोर्ट की ऑर्डर मधुंग इना अमुक खक्ता नतबा 3500 टाइम्स मैगी बु टेस्ट तौकी मधुदा मैगी सी फजन सेफ ओइरे हाबा मियामनासु उलक्के मसी खंगनतना कंपनी ना फैक्ट्री द चटपा मैगी साबगी बिहाइंड द सीन मसीना चिंगबा कया अमसु उलक्के मसीना मियामदा मैगी कमाइना साई साबदा चंगबा मचाक मथुम हापि हादना कई कई चंगी हाबना चिंगबा खुदिमक्तु खंगन बने मसीना हानादी दुकानदा सेल तौरंबा अदगी इहांग हांगदुना लैरंबसिंगदु लोइना मेनखलरखिबनी मैगी की पैकेट थंबा होनखि मार्केट शेयर दा बैन तौरु मतुंग द जेरो लेरुबदु अमुक हन हेनगलखि अदुग 2017 लाखपदगिदी मैगी ना मागी 60% हेनबा मार्केट शेयर फंगदुना इंडस्ट्री सिगी मकोक मखोइना हाबदी मैगी ना ओइरी हाबदु सुकुलन मैगी से असुमना मुख हलकलगा माय पाकपसि उरुगा करिगुंबा अमदी खंगी मदुदी ब्रांड अमना माय पाकतबा हाबसे मागी लोयल कस्टमर दा लेबा अखोइगी लोयल ओइबा हाबदुनी थाजबा हाबदुनी मसीसे अखोइ मैम पुनः खंगमिनारे मतुंग ताबदसु करि करम वारी पुदुना लाव हाबदु अखोइगी कमेंट बॉक्स ता हाइबिरम हाबजे थमजबग लोइनेना ngasi wari matang sida loisin jaragi mathangi wari damu mayam पुनः थेंगनरसे या फरे।